ꯄ꯭ꯔꯦꯁꯀꯤ ꯑꯍꯜꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ ꯑꯇꯣꯝꯕ ꯀꯩꯗꯧꯔꯦ? ꯖꯦꯀꯣꯕꯅ ꯀꯀꯥ ꯑꯩꯁꯨ ꯊꯕꯛ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ? ꯅꯨꯄꯥ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜꯅꯤꯅ ꯖꯦꯀꯣꯕꯀꯤ ꯃꯒꯨꯜ ꯐꯖꯅ ꯈꯪꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕ ꯍꯣꯠꯅꯕ ꯀꯟꯕ ꯑꯉꯥꯡꯅꯤ ꯈꯪꯕꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯩꯒꯤ ꯌꯥꯗꯅꯤ? ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕꯩ ꯌꯨꯝ ꯀꯨꯟꯃꯨꯛꯇꯤ ꯅꯨꯡꯇꯤꯒꯤ ꯈꯕꯔ ꯄꯤꯕ ꯆꯠꯂꯨ꯫ ꯈꯕꯔ ꯄꯨꯁꯤꯟꯖꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯁꯤ ꯃꯤ 10ꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯍꯌꯦꯡꯗꯒꯤ ꯑꯉꯥꯡ ꯂꯥꯛꯍꯜꯂꯒꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯌꯥꯝꯕ ꯈꯕꯔ ꯊꯤꯟꯕ ꯆꯠꯄꯁꯤꯡꯗ ꯑꯩ ꯁꯤꯟꯗꯣꯛꯅꯔꯒ ꯍꯥꯏꯔꯒꯦ꯫ ꯑꯍꯥꯟꯕꯅꯤꯅ ꯗꯗꯥ ꯑꯃꯒ ꯍꯌꯦꯡ ꯄꯨꯡ 4ꯗꯒꯤ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯔꯣ꯫ ꯍꯣꯏ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯁꯦ ꯌꯦꯟ ꯉꯥꯅꯨꯁꯨ ꯂꯣꯏꯅ ꯁꯤꯔꯦ ꯑꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯑꯍꯟ ꯑꯗꯨꯅ ꯍꯣꯏꯗ ꯌꯥꯎꯔꯣ ꯀꯀꯥꯒꯤ ꯄ꯭ꯔꯦꯁꯁꯤꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯀꯀꯥ ꯍꯌꯦꯡꯁꯤ ꯉꯟꯇꯥꯅ ꯂꯥꯛꯆꯔꯒꯦ꯫ ꯍꯣꯏ ꯑꯍꯥꯟꯕꯅꯤꯅ ꯌꯨꯝ ꯈꯪꯅꯕ ꯗꯗꯥ ꯑꯃꯒ ꯆꯠꯅꯕ ꯑꯩ ꯍꯥꯏꯅꯔꯝꯃꯒꯦ꯫ ꯍꯣꯏ ꯀꯀꯥ꯫ ꯖꯦꯀꯣꯕꯇꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ꯫ ꯆꯥꯎꯕ ꯄꯤꯛꯄ ꯊꯤꯗꯅ ꯊꯕꯛꯄꯨ ꯐꯪꯂꯗꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯃꯥꯕꯨ ꯃꯥꯡꯍꯜꯂꯤꯕ꯫ ꯖꯦꯀꯣꯕꯀꯤ ꯃꯈꯨꯔꯥ ꯆꯥꯎꯕꯅꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯔꯨꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯖꯦꯀꯣꯕ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯈꯕꯔ ꯊꯤꯟꯕ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯌꯨꯝꯗ ꯈꯕꯔ ꯊꯤꯜꯂꯝꯃꯤ꯫ ꯒꯦꯠ ꯃꯅꯨꯡꯗ ꯍꯦꯛ ꯂꯪꯁꯤꯜꯂꯝꯕꯗꯨ ꯉꯁꯤꯗꯤ ꯒꯦꯠ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ ꯍꯩ ꯏꯕꯨꯡꯉꯣ ꯑꯝꯇ ꯆꯪꯂꯛꯈꯣ꯫ ꯍꯣꯏ ꯄꯨꯄꯨ꯫ ꯑꯍꯜ ꯑꯗꯨꯅ ꯆꯪꯉꯣ ꯊꯥ ꯐꯥꯔꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯇꯨꯅ ꯊꯤꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯄꯨꯄꯨ ꯄꯤꯔꯒꯦ ꯅꯪ ꯈꯔ ꯄꯨꯈ꯭ꯔꯣꯀꯣ꯫ ꯍꯣꯏ ꯌꯥꯏ ꯄꯨꯄꯨ ꯑꯩ ꯑꯥꯗ ꯑꯗꯨꯝ ꯄꯤꯔꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯇꯟꯖꯥꯗꯨꯗ ꯉꯟꯇꯥꯅ ꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯑꯕꯦꯝꯁꯨ ꯊꯣꯔꯛꯏ꯫ ꯑꯕꯦꯝ ꯖꯦꯀꯣꯕꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯅꯣ ꯄꯨꯄꯨ ꯃꯥꯗꯤ? ꯑꯍꯜ ꯑꯗꯨꯅ ꯈꯕꯔ ꯍꯦꯛ ꯊꯤꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯆꯥꯗꯨꯅꯤ꯫ ꯑꯕꯦꯝꯅ ꯑꯣꯏ ꯅꯪꯗꯤ ꯈꯕꯔ ꯊꯤꯜꯂꯛꯑꯁꯨ ꯅꯣꯡꯇ ꯅꯁꯛ ꯈꯪꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯑꯩ ꯃꯤꯡ ꯖꯦꯀꯣꯕ ꯀꯧꯖꯩ꯫ ꯂꯥꯏꯔꯤꯛꯀ ꯇꯝꯗ꯭ꯔꯕꯣ? ꯇꯝꯃꯦ ꯍꯟꯗꯛ 10 ꯊꯥꯗꯣꯏꯅꯦ꯫ ꯑꯉꯥꯡꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯑꯍꯜ ꯑꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯀꯌꯥꯗ ꯑꯍꯜ ꯁꯥꯅꯤꯡꯉꯤꯅꯣꯅꯦ? ꯅꯪꯁꯨ 10 ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯤꯉꯣꯟꯗ ꯑꯗꯨꯝꯕ ꯍꯥꯏꯅꯨꯅꯦ ꯏꯁꯨꯇꯣꯝꯕꯤ ꯅꯪꯕꯣ꯫ ꯃꯅꯨꯡꯗꯒꯤ ꯑꯕꯦꯝꯒꯤ ꯃꯃꯥ ꯔꯥꯅꯤꯅ ꯍꯩ ꯍꯧꯖꯤꯛꯇ ꯇ꯭ꯌꯨꯁꯟ ꯊꯦꯡꯈ꯭ꯔꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁ ꯐꯥꯎ ꯆꯥꯗꯕ ꯃꯈꯩ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯗ ꯀꯅꯥꯃꯨꯛ ꯋꯥꯏꯅꯔꯤꯒꯦ? ꯑꯕꯦꯝ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯏꯁꯧ ꯂꯥꯡꯕꯤ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ꯫ ꯗꯥ ꯕꯣꯏꯅꯥꯎ ꯂꯥꯎ ꯆꯠꯂꯁꯦ꯫ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯕꯣꯏꯅꯥꯎꯗꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ꯫ ꯁꯨꯃꯥꯡꯗꯨꯗꯒꯤ ꯑꯕꯦꯝꯁꯨ ꯒꯥꯔꯤ ꯇꯣꯡꯈꯠꯂꯤ꯫ ꯖꯦꯀꯣꯕꯁꯨ ꯍꯥꯏꯔꯞ ꯌꯦꯡꯖꯔꯨꯏ꯫ ꯑꯕꯦꯝꯅ ꯃꯤꯠꯆꯤ ꯐꯠ ꯈꯠꯆꯤꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯁꯦ ꯆꯨꯝꯂꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯖꯦꯀꯣꯕꯇꯨ ꯑꯕꯦꯝꯅ ꯃꯤꯠꯆꯤ ꯈꯠꯂꯝꯕꯒꯤ ꯇꯔꯪ ꯆꯠꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯔꯛꯄꯗꯨ ꯏꯊꯛ ꯊꯀꯠꯈꯩ ꯂꯧꯔꯝꯃꯤ꯫ ꯑꯕꯦꯝ ꯍꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯕꯣꯏꯅꯥꯎꯅ ꯕꯨꯡꯉꯣ ꯅꯪꯒꯤ ꯁꯥꯏꯀꯜꯁꯦ ꯈꯤꯇ ꯏꯟꯊꯣꯛꯀꯦꯔꯣ? ꯍꯣꯏ ꯌꯥꯅꯤ ꯗꯗꯥ꯫ ꯖꯦꯀꯣꯕ ꯄꯩꯁꯥꯗꯨ ꯃꯁꯤꯡꯒ ꯊꯤꯗꯒꯩ ꯁꯥꯏꯀꯜꯗꯨ ꯅꯥꯀꯟꯗ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯕꯣꯏꯅꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯈꯤꯕꯒ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯊꯧꯔꯛꯑꯦ꯫ ꯑꯍꯜ ꯑꯗꯨꯅ ꯏꯍꯦ ꯃꯁꯤꯡ ꯊꯤꯈꯤꯗ꯭ꯔꯦꯗꯣ ꯋꯥꯠꯂꯒꯅ ꯀꯣꯟꯅ ꯍꯥꯞꯄ ꯍꯥꯏꯗꯨꯅꯤ꯫ ꯖꯦꯀꯣꯕ ꯑꯇꯩꯗ ꯑꯃꯨꯛ ꯈꯕꯔꯗꯨ ꯄꯤꯔꯨꯔꯒ ꯄ꯭ꯔꯦꯁꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯀꯀꯥ ꯑꯇꯣꯝꯕ ꯀꯩꯗꯧꯔꯦ? ꯏꯅꯥ ꯌꯥꯝꯅ ꯈꯨꯟꯕ ꯑꯍꯜꯗꯨꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦꯅ ꯄꯩꯁꯥ ꯄꯤꯔꯛꯑꯦ꯫ ꯀꯗꯥꯏ? ꯑꯇꯩꯁꯨ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯗꯤ ꯑꯗꯨꯝ ꯂꯧꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯀꯀꯥ꯫ ꯃꯗꯨ ꯑꯍꯜꯗꯨ ꯄꯩꯁꯥ ꯊꯤꯕ ꯌꯥꯝꯅ ꯁꯣꯏꯒꯟꯕꯅꯤ ꯆꯨꯝꯃꯕꯣ ꯁꯤꯕꯣ? ꯀꯀꯥ ꯑꯩꯗꯤ ꯊꯤꯔꯛꯇ꯭ꯔꯦ꯫ ꯏꯍꯦ ꯐꯔꯦ ꯀꯀꯥ ꯊꯤꯔꯒꯦ꯫ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥꯗꯨ ꯃꯁꯤꯡ ꯊꯤꯔꯝꯃꯤ꯫ 190 ꯋꯥꯠꯂꯦꯅꯦ꯫ ꯑꯌꯥ ꯀꯀꯥ ꯂꯧꯔꯁꯣꯔꯥ? ꯌꯥꯔꯦ ꯂꯧꯔꯅꯨ ꯅꯪꯁꯨ ꯅꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯨꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯍꯌꯦꯡ ꯈꯕꯔ ꯄꯤꯕ ꯆꯠꯄꯗ ꯍꯦꯛ ꯍꯥꯏꯔꯣ꯫ ꯍꯣꯏ ꯀꯀꯥ꯫ ꯖꯦꯀꯣꯕꯇꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯥꯏꯀꯜ ꯇꯥꯌꯔꯗꯨ ꯄꯝꯆꯔ ꯑꯣꯏꯔꯛꯏ꯫ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤ
Upai leite cycle du illaga lai. Mayum yorukpadadi pungdu mapan helame. As luridana school chapaka thingba tare. Tamo chau, tamo yai okchak thakraba. Jake na magi kaadagi. Thade tukachego tukak chagumga paiba. Saksidasu thonga piramba yabane. Ahaiba nangadum thongo. Babadi halaktriba. Mayam bayai maduna karimta thausadana. Nama tombi laambani aduna pura sakre. Mayam banayam laina wahaidu haraklasu. Jacob ki thamoidadi China khangphau faurei. Wa makhataramdana maningda oksingdugi aram khorangba faurukpagi khonglibadu taraduna machinjak pijarami. Chakro loina noi amata aigi nakta leviranu noiga leminadok sharu sanga goina leminarage. Mathamoi chakna mapisu takhai machindu shaushaulangi. Karamba machana mama mapa leina kainarabada nungai voigani. Wana halaklasu chaktu muk thonglammi. Thabak mayamdu nangnaba honabada school chapadi khara thengami. Government school da oibaga Jacob su mathoi yaujaba satroi baga oja singduna ma ubada harau adum tawirami. Ashumna mamasu adum halakhidre mapasu atombigi manakta laikre. Masana sel tanduna lairik fawa tamjarami. Imungi laita lairasu mana loina melami. Gyan tadaba marin tanba mayambani duna manaraga ingkholchu tangkhayama yontoklami. Jacob na makha thaba ngang oibana karisu haiba ngamjaramde. Yaningde hairurasu chaibirakani. Mittei mapi chinthana yengba natana upai leijaramde. Mayamba aninasu mahakpu nungsibasu walami. Ingkhol yolaga mayamba yaimadi Delhi da thabak thiruni haiduna chatkirami. Mayamba ahansu khara leiraga naharon yaukirami. Shupnagi yumduda Jacob khoktamak ngairami. Mama mapana mayamba anina fawa nungsividraba Jacob ningba kaina leirami. Ahingi matamni tumthaba yaramde matomta leibana angangu oibana kibasu phorami masadu. Ashumna matomna kina leirakpana tha phakirami. Nongmadi khabar piruraga halakpada lambida huinau ama thengnarami. Nongshu thili chubaga amot akai marakta khongliba huinau adubu Jacobna laukhatlaga magi khawduda haplami. Mayum yauraduna huinau adubu fi akangba amana ningthina taithokpirami. WT leibadu machet pijarami. Ai tumna leiba kibase ubada ishorna thabire. Yam nungsikreda nangi mingse aina ngasidagi lak kovirage ko. Numittudagi Jacobna matom leibagi akibadu lak lakpadagi wakhal kharadi santi oijarami. Sanga bu yamna nungsijaba Jacob haujikti 10 gi parikha tharamdaigi mayumda oina lariktu parami. Matomta leijarasu paisa tanba kanbanina masa matomna hingbadi ngamjarami. Adubu mahaisu tamningbanina taliba paisaduna mahai tamnaba hotnabada kharadi wajarami. Matam asida lupa ama fawa mating pangbinaba leitabanina arembada krosa amata toramde. Loijariba ok adusu macha poklakpadagi Jacob yamna haraujarami. Thabakpudi hanadagi waba hengalasu oksingdu yolabadi paisa phangdoribani masigi asada haraujarami. Asumna khabar khara yonba chat ok khara loi taurakpana 10 gi parikhasu naksilaklami. Tuition chatninglabasu paisagi awaba leibanina mayumda kanna mathanamak hotnajarami. Khangdaba hek yaurpada laikai oja amada hangjarami. Laikai adu makteda leiba marup Rogerdi paisa tapthagi paiba machanina Mumbai da mahai tamlami. Mahakna amu mayumda tholakpada Jacob khatani punjariba. Lairik fana haininglabasu tuition chatninglabasu lairabana Jacob parikhadasu shupnatagi 2nd division da pass toraklami.
ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯣꯖꯔꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯖꯦꯀꯣꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯚꯥꯏ, ꯚꯥꯏ꯫ ꯖꯦꯀꯣꯕꯀꯤ ꯂꯛ ꯍꯥꯏꯔꯤꯕ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯗꯨꯅ ꯔꯣꯖꯔ ꯎꯕꯗ ꯃꯈꯣꯡꯗꯒꯤ ꯈꯣꯡꯂꯛꯏ꯫ ꯔꯣꯖꯔ ꯉꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ꯫ ꯔꯣꯖꯔꯁꯨ ꯍꯨꯏꯅꯥꯎꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯂꯛꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯊꯣꯔꯛꯄꯗ ꯔꯣꯖꯔ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯚꯥꯏ, ꯚꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯧ ꯚꯥꯏ, ꯋꯥꯏ ꯍꯥꯏ ꯌꯥꯗꯕꯅꯤꯅ꯫ ꯏꯁ ꯋꯥꯔꯤꯒꯗꯤ꯫ ꯑꯗꯣ ꯚꯥꯏ, ꯅꯪ ꯍꯨꯏꯅꯥꯎꯁꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯂꯛ ꯀꯧꯕꯅꯦ꯫ ꯑꯣ, ꯀꯌꯥꯗ ꯂꯩꯔꯤꯅꯣ? ꯚꯥꯏ, ꯂꯩꯕ ꯅꯠꯇꯦꯗ, ꯑꯩꯅ ꯑꯌꯨꯛ ꯈꯕꯔ ꯄꯤꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛꯇ ꯈꯣꯡ ꯂꯩꯔꯝꯕꯗꯒꯤ ꯄꯣꯔꯛꯄꯅꯦ꯫ ꯑꯣ, ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣ꯫ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ? ꯍꯧꯖꯤꯛ ꯋꯥꯏꯗ ꯌꯧꯔꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯁꯦ, ꯅꯪꯒꯤ ꯇ꯭ꯔꯤꯁꯥꯠ ꯑꯃꯒ ꯀꯦꯞ ꯑꯃꯒ ꯂꯩꯔꯛꯄꯅꯦ꯫ ꯑꯁ ꯚꯥꯏ, ꯌꯥꯝ ꯍꯔꯥꯎꯋꯦ, ꯊꯦꯡꯛꯌꯨ꯫ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯑꯦ꯫ ꯀꯅꯥꯁꯨ ꯂꯩꯇꯕꯗꯨ ꯎꯕꯗꯨꯗ ꯔꯣꯖꯔꯅ, ꯚꯥꯏ, ꯂꯣꯏ ꯆꯠꯊꯣꯛꯅꯈꯤꯕ꯭ꯔꯥ? ꯃꯔꯨꯞꯇꯨꯅ ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯛꯂꯕꯁꯨ ꯖꯦꯀꯣꯕꯀꯤ ꯊꯃꯣꯏꯗꯗꯤ ꯇꯦꯟꯖꯩꯅ ꯊꯤꯜꯂꯛꯄꯒ ꯄꯥꯡꯀꯛ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯗ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯚꯥꯏ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯏꯇꯣꯝꯅ ꯉꯥꯏꯔꯦ꯫ ꯖꯦꯀꯣꯕꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯣꯖꯔꯗꯤ ꯑꯉꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯅꯣꯏ ꯕꯕꯥ ꯃꯃꯥꯗꯤ? ꯅꯣꯏ ꯇꯥꯃꯣꯍꯣꯏꯗꯤ? ꯖꯦꯀꯣꯕ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯏꯃꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ, ꯄꯔꯤꯈ꯭ꯌꯥ ꯊꯥꯗ꯭ꯔꯤꯉꯩꯗꯩꯅꯦ꯫ ꯕꯕꯥꯁꯨ ꯏꯃꯥ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯇꯥꯃꯣꯌꯥꯏꯒ ꯇꯥꯃꯣꯆꯧꯒꯅ ꯏꯪꯈꯣꯜꯁꯦ ꯅꯣꯏꯗ ꯇꯪꯈꯥꯏ ꯌꯣꯜꯂꯝꯃꯒ ꯇꯥꯃꯣꯌꯥꯏꯗꯤ ꯗꯦꯜꯂꯤ ꯆꯠꯈ꯭ꯔꯦ, ꯇꯥꯃꯣꯆꯧꯅ ꯂꯥꯜꯍꯧꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯔꯨꯞꯀꯤ ꯋꯥꯍꯩꯗꯨꯗ ꯔꯣꯖꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯔꯤꯉꯩꯗ ꯔꯣꯖꯔꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯔꯣꯁꯅꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯏ꯫ ꯖꯦꯀꯣꯕ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯒ, ꯔꯣꯖꯔ, ꯔꯣꯖꯔ꯫ ꯃꯅꯨꯡꯗꯒꯤ ꯑꯅꯤꯗꯨꯅ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯃꯥ꯫ ꯔꯣꯁꯅꯤ ꯁꯧꯔꯥꯡꯅꯅ, ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯆꯠꯄꯁꯦ ꯍꯧꯔꯕꯣ? ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯣ, ꯅꯄꯥꯅ ꯋꯥꯊꯣꯛꯂꯅꯤꯌꯦ꯫ ꯔꯣꯖꯔ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯃꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯔꯣꯁꯅꯤꯁꯨ ꯆꯠꯀꯦ ꯇꯧꯏ꯫ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯂꯒ, ꯍꯌꯦꯡꯉꯩ ꯂꯥꯛꯂꯕꯁꯨ ꯂꯥꯛꯀꯅꯨ ꯇꯤꯟꯅꯔꯣꯏꯁꯤ ꯍꯥꯏꯔꯛꯎ꯫ ꯅꯣꯏ ꯀꯀꯥ ꯔꯥꯝꯅ ꯁꯨꯃꯥꯏꯅ ꯅꯈꯣꯏ ꯄꯨꯟꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯋꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯁꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯇꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯏꯅꯥꯛꯈꯨꯟꯕ ꯏꯃꯨꯡꯅ ꯂꯥꯏꯔꯕꯕꯨ ꯀꯔꯝꯅ ꯁꯪꯒ ꯑꯣꯏꯅꯤꯡꯒꯅꯤ? ꯀꯔꯝꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯇꯤꯟꯅꯍꯟꯅꯤꯡꯒꯅꯤ? ꯏꯅꯥꯛꯈꯨꯟꯕꯅ ꯂꯥꯏꯔꯕꯩ ꯑꯋꯥꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯪꯕꯤꯔꯣꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯖꯦꯀꯣꯕꯇꯨ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯔꯣꯖꯔꯅ ꯄꯤꯔꯝꯕ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯔꯣꯖꯔꯅꯗꯤ ꯂꯩꯀꯥꯏꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯩ ꯂꯩꯖꯔꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯎꯔꯨꯔꯒ ꯖꯦꯀꯣꯕꯇꯣ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯄꯥ ꯃꯃꯥꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯑꯃꯨꯛ ꯌꯦꯡꯖꯩ꯫ ꯁꯣꯝꯗꯅ ꯔꯣꯖꯔꯗꯨ ꯃꯄꯥꯅ ꯆꯩꯔꯝꯃꯤ꯫ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯒꯤ ꯆꯠꯄꯤꯁꯦ ꯍꯧꯔꯕꯣ? ꯄꯥꯕꯨꯡ, ꯑꯩꯅ ꯃꯔꯨꯞ ꯖꯦꯀꯣꯕꯀꯤ ꯌꯨꯝꯗ ꯍꯦꯛ ꯆꯠꯄꯒ ꯅꯣꯏꯅ ꯃꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯕ ꯃꯈꯩ ꯋꯥ ꯍꯥꯏꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯍꯩ, ꯑꯩꯅ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯂꯥꯛꯄꯒ ꯆꯠꯄꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯔꯣꯁꯅꯤꯅ, ꯇꯤꯟꯅꯕ ꯌꯥꯔꯣꯏꯌꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯃꯄꯥ ꯃꯃꯥ ꯐꯥꯎ ꯖꯨꯠ ꯆꯥꯗꯕꯩ ꯃꯆꯥꯒ ꯇꯤꯟꯅꯗ꯭ꯔꯗꯤ ꯅꯪ ꯃꯔꯨꯞ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯔꯣꯖꯔ ꯁꯥꯎꯔꯒ, ꯑꯗꯨꯗꯤ ꯅꯣꯏꯅ ꯇꯤꯟꯅꯕ ꯄꯥꯝꯂꯤꯁꯦ ꯀꯅꯥꯒꯅꯣ? ꯔꯣꯁꯅꯤꯅ ꯆꯩꯔꯛꯏ꯫ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯂꯒ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨ ꯍꯥꯏꯗꯦꯀꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯆꯪꯈꯤ ꯇꯥꯕꯅꯤ꯫ ꯔꯣꯖꯔꯁꯨ ꯁꯥꯎꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯨꯡꯆꯪ ꯆꯪꯂꯔꯣꯏ, ꯅꯣꯏꯅ ꯂꯥꯛꯈꯥꯏꯔꯁꯨ ꯑꯩꯗꯤ ꯆꯪꯂꯔꯣꯏ꯫ ꯑꯩꯅ ꯏꯃꯥꯟꯅꯕ ꯇꯤꯟꯅꯕꯗ ꯅꯣꯏꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯧꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯉꯦ꯫ ꯃꯤꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯣꯏꯅ ꯃꯥꯒꯤ ꯆꯥꯛ ꯊꯥꯛꯄꯤꯕ꯭ꯔꯣ? ꯑꯩꯒꯤ ꯀꯨꯁꯤꯅꯦ, ꯇꯤꯟꯅꯗꯧꯔꯦ ꯑꯩꯗꯤ ꯑꯗꯨꯝ꯫ ꯔꯣꯁꯅꯤ ꯁꯥꯎꯔꯒ ꯃꯆꯥꯗ ꯐꯨꯗꯕ ꯍꯧꯔꯛꯏ꯫ ꯅꯆꯦ ꯅꯌꯥꯝꯕ ꯑꯅꯤ ꯅꯣꯡꯃꯇ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯈꯤꯗꯦ꯫
ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯆꯤꯟ ꯀꯜꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯔꯣꯖꯔꯁꯨ ꯀꯉꯥꯡ ꯇꯧꯔꯒ ꯇꯤꯟꯅꯒꯅꯤꯌꯦ, ꯑꯩꯗꯤ ꯇꯤꯟꯅꯒꯅꯤꯌꯦ, ꯄꯨꯟꯒꯅꯤꯌꯦ, ꯑꯩꯗꯤ ꯖꯦꯀꯣꯕꯀ ꯑꯗꯨꯝ ꯅꯣꯏꯅ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯅꯋꯥ ꯂꯧꯗꯦ, ꯖꯦꯀꯣꯕꯁꯦ ꯀꯌꯥꯝ ꯐꯠꯇ꯭ꯔꯒꯦ, ꯂꯩꯀꯥꯏꯁꯤꯗ ꯖꯦꯀꯣꯕꯃꯨꯛ ꯐꯕ ꯏꯃꯥꯟꯅꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ꯫ ꯔꯥꯝꯅ ꯍꯣꯏ ꯅꯪꯁꯨ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯄꯜꯂꯨꯅꯨ, ꯃꯃꯥ ꯃꯄꯥ ꯐꯠꯇ꯭ꯔꯁꯨ ꯃꯆꯥ ꯐꯔꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ, ꯑꯩꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯕꯅꯤ, ꯇꯤꯟꯅꯖꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯣꯏꯌꯦ, ꯀꯩꯗꯧꯕꯒꯤ ꯇꯤꯟꯅꯍꯟꯗꯣꯏꯅꯣ? ꯃꯈꯣꯏꯕꯨ ꯁꯦꯜ ꯍꯩꯊꯔꯒ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯍꯜꯂꯤꯕꯁꯦ ꯑꯁꯨꯝꯕ ꯁꯪꯒ ꯇꯧꯅꯕ ꯅꯠꯇꯦ, ꯃꯗꯨ ꯑꯩꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ, ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯀꯧꯋꯦ, ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯇ ꯀꯅꯥꯝꯇꯅ ꯅꯅꯤꯡ ꯅꯈꯥ ꯇꯧꯗꯨꯅ ꯐꯤ ꯍꯥꯏꯕ ꯈꯪ ꯌꯥꯔꯣꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯃꯥ ꯅꯪꯁꯦ, ꯖꯦꯀꯣꯕ ꯍꯥꯏꯕ ꯑꯉꯥꯡꯁꯤꯗꯤ ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯟꯕꯅꯤꯅꯦꯍꯦ, ꯑꯗꯨꯅꯕꯨ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯁꯨ ꯃꯇꯣꯝꯇ ꯍꯣꯠꯅꯖꯗꯨꯅ ꯂꯩꯕ ꯉꯝꯂꯤꯁꯤꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡ ꯃꯈꯥ ꯌꯥꯝꯅ ꯇꯥꯟꯅꯔꯔꯣꯏꯁꯤ, ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇ ꯅꯈꯣꯏ ꯃꯔꯩ ꯃꯔꯥ ꯇꯧꯔꯛꯀꯅꯨ, ꯇꯨꯀꯠꯆꯩ ꯃꯃꯥ ꯃꯄꯥꯒꯤ ꯂꯤꯆꯠꯇꯣ, ꯑꯗꯨꯒꯨꯝꯕ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯖꯨꯠ ꯆꯥꯗꯧꯔꯤꯒꯦ, ꯃꯈꯣꯏꯒꯤ ꯏ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤ꯫ ꯌꯥꯔꯦ ꯁꯨꯝꯕꯩ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯕꯤꯔꯁꯤ, ꯍꯩꯅꯗꯦ, ꯅꯥꯀꯣꯡ ꯏ ꯇꯥꯒꯦ ꯇꯧꯏ꯫ ꯔꯣꯁꯅꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯝꯁꯨ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯅꯠꯇꯦ, ꯁꯥꯔꯩ ꯀꯟꯕꯤ ꯔꯣꯁꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯟꯅꯔꯨ ꯇꯟꯕꯅ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯔꯣꯖꯔꯒꯤ ꯊꯃꯣꯏꯗꯗꯤ ꯖꯦꯀꯣꯕꯀꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯇꯤꯟꯅꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯃꯌꯥꯝꯕ ꯑꯅꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯈꯜꯂꯨꯕꯗ ꯔꯣꯖꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫